India na Manipur bu English singa mga chamapan ni fugamapan gi October tang taraga mga ngasigi numit asida laushin kibagi mayok talo na tingkraba tongan ba lalhulop Manipur na lalhulop singna Manipur pumbada lautok kiba pung taraga ni thoy gi total shutdown na maram oiraga mahawsha gi punsida chaw na akaiba piri ating basin na maram oiraga Imphal gi maru oiba lalon itiki mafam oiriba khwairamban kaithel pauna kaithel amadi thangal kaithel gi platform sing khuntak lanshi na ke Maruoy ba kaithel sing asida natana city asidagi haidokuna laiba kaithel amadi dukan sing shu thonglo na ke Imphal gi maruoy ba lambi sing tidim lambi mayai lambi uripok kangchup lambi amadi Imphal juri lambi gi nakya tahangba dukan sing su paktak na thongthing na ke ngasi mera chawren hauba numit oibana lining laishon ga mari leinaba lanai gari khara chatna banatana passenger service amasung Imphal tamna chen ba inter district passenger gari sing shu senthalep na ke ating basin maram oiraga pamdaba thokdok sing thoktana ba maru oiba mafam kayada state amadi central force sing na mikup na hom sing na ngakseli